Akashbani Imphal Maibam Dwijamani na pau pasari ahanbada maroiba pau Mukhyamantri Yumnam Khemsan hairi Maihaurom-dagi sandaraklaba sana mahi laining lisad asi Manipur pumbagi laining amani BJP Manipur Pradesh ki President Adhikari Mayum Sarda Devi ngasi Rajya Sabha gi sadasya oina wasak laukhre Tamenglong Jila tangrang numitang akan manong subadagi sing ningkhaiduna lambi satung sasinda apan bathokle yum kai kaya amangata thokle Pharzol amasung Bisnupur Jilada Special Intensive Revision SIR gi makhada enumeration form sing digitize tobagi thabak loisinkhre amasung Rashtrapati Draupadi Murmu ngasi Anisuba Defense Investiture Thorumda Gallantry Award sing yathokre Lining thau sanamai temple born sentuna ngasi lining thau sanamai sanglenda sanamai seng hombagi thorom natki oipa thorom kaya galolina pangthokre ayuk angan badigi hauduna kaiphadraba laithau kaya galolina miyamna sengbi sengba haiduna thauniki thoromaduda sanamai lining saliba phurup singge marungda sothe kabui phunal maring kangluk yauna miyoi kayana natki oiba jagoi isaina lining thaugi thogal tauki Thoromaduda saru yakiba Mukhyamantri Yumnam Khemsan hai Maihaurom-dagi sandaraklaba sanami lining lisad asi Manipur pumbagi lining amani lamdam asida khundariba sothe phunal maring kabui yauna phurup kayana ngasigi thorom asida saru yaminariba asina mayek laraba khudamni Mukhyamantri hai ingagi tara mangani panba thalil numit asida pangthokliba sanami seng hombagi thorom asi leibaki ningthau angam athau yauna yumthong khudingda pangthoktuna lagli magna hai Tuan-tuan community lakbiri besinau sing tekai kumno uchari yelongai dagi hauna ngasigi numit ingagi talamangni panba numisi ibudo sana mehila seng hongba haidana chathadana lakpagi dumba yamna maruiba numida mari sana mehi lining aisi maitei khaktagi natte si Manipur punbagi ni madugi sakidi gasi singi isinau singmayam gasi seng hongba numinena lakbiri se basina sakini sinen damjeni se aduna aikoina sana mehi lining asi Maitei khaktagi ne fiction bagi wakal thadoga Manipur pumbagi ne ngasidagi khoi puna khanminarasi Mukhyamantri Yumnam Khemsana Education S amasung Higher Education Department singi mihut singalwalena Imphal gi Mantri Pukhrida leiba anoba Civil Secretariat ngasi mipama mapangthokre Social media da thagal pawaro lamada Mukhyamantri hai mifam maduda hauzik raija sida thengnariba tangdu leita daba thodo kaya amasung infrastructure gi khudong sa daba kaya gi seirakta mai masing amasung masiga mari leneba lamsing da mayong nariba khudong sa daba kaya gi matang da kumna khanaki magna hai sarkarna mai masing gi lamda ayat apan leitaba amasung awangba thaki mai masing piba ngamba raijam oinaba leptana honari BJP Manipur Pradesh ki President Adhikari Mayum Sarda Devi ngasi Rajya Sabha gi sadasya oina wasak laukhre mahagna Manipuri lolda wasak laukhi Srimati Adhikari Mayum Sarda Devi ehakna Ishor yengtuna wasak jari madudi ehakna aina lingliba Bharat ki Sangvidhan bu chetna thajana amasung luna ningjana chachagani Bharat ki maning tauna panjaba amasung Apunba phifambu kahendana thamjagani aduga hojik pangthokadoriba ithaudang singasi pukchel sengna pangthokjagani Srimati Sarda Devi na Rajya Sabha gi sadasya oina wasak laukhibada Mukhyamantri Yumnam Khemsana nungaiba phongdorgli Social media da thagalakpa warol amada Sri Khemsan hai ing kumja lising ani nifu tareta Bixit Bharat ohina bahona bada Srimati Sarda gi kathokpa kanena na thabak kaya paikatuna sauna mateng pangani haibagi thajaba lei Srimati Sarda Devi yauna nauna MP oina khalaba punna miyoi nipan ngasi Rajya Sabha gi Chairman CP Radhakrishnan na wasak lokhi ba sadasya sing adugi manungda Congress President Malik Arjun Kharge BJP lusingba Tarun Suk yauri wasak lobagi thoramda Parliamentary Affairs Mantri Kiren Rijiju Haksel Mantri JP Nada Congress lusingbi Sonia Gandhi amasung Priyanka Gandhi saru yakhi Tamenglong Jila tangrang numidang akan manong subadagi sing ningkhaiduna inter village amasung inter subdivisional phaunaba lambi singi satok jasinda apan bathogle Imphal Kangsup lambigi Tamai subdivision New Salem SDO office Tamenglong manak Tamenglong College Road Dimthanlong Amana Colony Road Rigulong Tamenglong Ward number 2 yauna mafam kayada mudslide thokpadagi miyoi kayagi yum kay amadi lanthum sing amangata thogle
District Administration Tameglongna New Salemda lambi sengtopagi thabak sathaba hokre. Marag asida Tameglong Jilada mai phangtabigi awaba mayoknare. Miyamna mari lenebo authority singda masigi matangda athuba matamda thabak paikhanaba taksili. Paugi marag thanna atenba break ama. Ay mama! Mama! Ay, kadure peri. Una sa nupise. Apaba nursing college na adum hai le. As ai to honga khangjadre. Ay khoda, ay halaisi North AOC da labor Raj Medicity Nursing Institute ga ni da. Raj Medicity da. 4-year degree course BSc Nursing. Natnaga lairadi sit pangobe walekte. Akhoi memchadi si su qualify oiredana. Lehuri se smart classroom, adagi hostel, library, lab, loina fully air conditioned, advanced teaching methodology, tip top. Pidi. Yam reasonable oibe phi nemi. Yam hangre da. Yam bhaina di. Ay bema. Mensa, lao hey, Raj Medicity Nursing Institute chalusi lao ne, nang sulu lao ne. Empowering the next generation of healthcare leaders. Raj Medicity Nursing Institute. Tabiriba pawasi Akas Bani Imphal Dagini. District Election Office Perzolna Special Intensive Revision SIR gi makada enumeration form sing digitize to bagi tabak loisin kray. District Information Officer Perzolna thokpa cherol manhai mamang thagi kunthra dagi horaga tha amasum satharak pat thaurang asida block level officer singna yum chatuna enumeration form sing ya thokpa khomgatpa masung verification to bagi tabak sing sathaki. Polling station humudra nipan gi oina yanthoki ba form lising kunthra manga sani tara mapan gi manungda form lising kunipan satruk mari digitize tawki masiga loina digitization to bagi sang singtha ningai oina sa da mari phuda smik mapan manga yobangam khi Chief Electoral Officer na thokpa cherol magi matungina draft electoral roll phong bagi matam matang thagi manga tani draft electoral roll asiga mari lenina miyamna wakana bagi tamak matang thagi manga tagi August mari phauba tha amagi matam piri Final Electoral Roll September 3 ta phongani. Bisnupur Jilla gi oinasu enumeration form sing digitize tawbagi thabak loituna digitization gi sang sada marbudra 3.3 yauki. Jilla asigi district election officer na thatorok pa cherol manahai thaurang asida jilla asigi manungsana leiba Bidhan Sabha Kendra 3 ta booth level officer sani kutra humdoina yum sangtuna enumeration form sing verification tawki. Apunba enumeration form lak ama lising maripunipan sumna yakai marigi manungta sada marbudra 3.3 digitize tawki. DFO Santil Sentuna Compensatory Afforestation and Fund Management Authority Kempagi Makada Umangi Potong Sing Yokatpa Madi Tung Koini Hingnabagi Lambi Semada Purup Singna Saruya Bahai Bihiramda Nomagi Oiba Miyam Bohena Kangan Begi Tormama Jilla Asigi Purum Sumbang Village Nangasi Pangtokrai Tormatu the Wangang Mada Santil Gi Divisional Forest Officer Dr. L. Munal Maitain Hai Raisesi the Olak Liba Mausagi Oiba Piba Mamadi Kal Asidigi Kange Hairabadi Green Manipur de Pangtokamatam Oire Mipum Kuding na usara sama thaduna akoi beki pipum mangkhigadabadagi kananaba aikoi khuding magna hona minasi umang wamang sing yokatuna thamna bo hona bada forest bibag khaktana tana mipum khuding magi thodang lei thormaduda usara kaya su thakhi Asamba Pambai season aduna lebak lehau karamni hengani haibe hiramda numit humni subna sathagadaba capacity building program ama Santil Jilla gi Lambung Khulgi community hall da ngasidigi hokre thoramasi NICRA project ki manungsan ba khet basau abhiyan gi makhata pangthokpani thormatu da wangang bada NICRA project Santil gi nodal officer Dr. Kangjam Sonamani Singh hai afaba lebak lehau mangan dana bo hona bada Hona ba haibasi yamna tangai phadaba ama oire mahi marong makhal ama khaktamak thaba masung laurok pantha loire ba matamda lobuk sing hangna thambana lebak lehau mangan bagi asuba maram oiri matam gi oina mana masing sang naina sinduna thabana lobuk sing lehau lehli thormadu da lomi singda murumarang sing yathoki Niti Ayog ki manungsana jila singda pangthokliba sakot thorangi thabak singi sarugama oina Surasanpur Jilla da paikhaliba thabak thorom sing asi Tribal Affairs Mantralaya gi Deputy Secretary Ganesh Nagaranjan na yengsin khrai Jilla asigi District Information Officer na thatorok pa cherol manhai Deputy Secretary na sababati oiduna DC gi conference hall da awang mathagi mifama mapangthokhi Mifam aduda haksel amasung masi oiba sinjak mahi masing lau singu amadi ithai lokhong financial inclusion and skill development amasung infrastructure ga mari lenana paikhaliba thabak thorom singi matang da kumna khanekhi
mari lereba bibak sing na su paikaliba thabak singi phibam matam sana yengsinaba su deputy secretary na khanganki tungda deputy secretary na lamka sauta nauna sariba nupi amasung angang singi oiba haksel gi institution singi phibam su yengsinki khongset aduda jila sigi deputy commissioner Krishna Kumar ADC thangbo gangte saru yakhi Thoubal District Chamber of Commerce and Industry TDCCI Fashion Designing ga mari lena Delak Institute of Fashion Designing gi sei asigi BSc Fashion and Designing tamgadaba khangalaba mahiroi tarukta scholarship yentopigi thorama mangasi Thoubal Okramda leiba institute asigi holda pangthokre Thormadu da wangang bada TDCCI gi president N Sarachandran hai fashion design bu pamjaba mahiroi singbu pungning thokatpa oina ngasigi thoramasi pangthokpani TDCCI amasung institution ani asigi marakta yanakibagi matungina TDCCI na sahi amada institute asigi mahiroi kunbu scholarship pina bawarep laure Leibaki atai mafam singda pangthok na bugum Manipur ta sunga si jati gi statistics numit pangthokhi Bharat ki statistics ki mapani hainariba amasung Indian Statistical Institute linkat ki ba sangnai ba professor Prasan Chandra Mahala Nobis ki mapok numit puning singtuna numit asi pangthokpani Manipur University ki Statistics Department ta ngasi pangthoki ba jati gi Statistics numit thorumda Manipur University ki Vice Chancellor in charge Professor Sumitra Phanjobam Saruyakhi Assam Rifles na Nambol Police singjamai gi mera paibe sing Chandra Khongi mahiroi lup singa unatuna raja sida oiriba Santi Raksa gi phibam amadi security force amasung miyam gi marakta lenariba mari hena sesil hananabagi matangda wari sanakhi Assam Rifles na sindurang ngarang Teknopal Jilla gi Moreda numit humni sathagadaba pulse polio immunization campaign amaso hutokhi Imphal West ki New Kaithal Manbe Garrison da leiba Unit Hospital da Assam Rifles amasung District Health ki apunba kangpuning asi pulse polio immunization campaign pangthokhi campaign tu da punna angang yangkhai rom da polio hidak pithakhi Makata na Nasa Mukta Bharat Abhiyan ki makata Assam Rifles na sinduna drug ki matang da miyangbo hena khangan begi thormama Kaksing Jilla ki sorada ngasi pangthokhi paugi marakthana atenba break amamu Diamonds Project Department of Pathology RIMS Imphal na breast amasung lung cancer na naraba patients singidamakta 3 molecular test ki khudong chaba pijari hairiba test sing adudi breast cancer gina ERPR HER2 noi amasung KI67 lung cancer gina EGFR mutation test amasung ALK ROS1 PDL1 IIC test Testing asigi mateng na cancer layang bada amasung targeted therapy da jauna mateng oigani akupa marol gidamag Diamonds Project Department of Pathology RIMS tatanabiyo Akas Bani Imphal ki pau tabiri Rashtrapati Draupadi Murmu ngasi ani suba defense investigator thorumda gallantry award sing yatokre Rashtrapati Bhavan ngasi numitang waram pangthoba thoramatuda Air Marshal Tarun Chaudhary Lieutenant General Neeraj Barsane Lieutenant General Vikas Rohela Lieutenant General Harbinder Singh Bandra amasung Lieutenant General Mohinder Pal Singh da Ati Bisisak Seba Medal piki Mana sing si Armed Forces Central Armed Police Force amasung Security Agency sing asina mathau nithina pangthokpagidamak khusinabani Hauzik sanabagi pau Naorem Victor Dagi FIFA World Cup ki round of 32 gi match amada ngasi numidang pung 10 makhaida Brazil ga Japan ga sanagani hayeng ayuk pung ani taba matamda Germany ga Paraguay ga aduga ayuk ki pung 10 makhaida na Netherlands ga Morocco ga sanagani Assam gi Ujan Bazar da leiba Bisnu Nirmala Trust Indoor Hall da thasigi kuntaret amasung kunipan da pangthokiba All India Jit Kunedo Championship lisingani kuntarukta Manipur gi Jit Kunedo teamna overall runners up takre Jit Kunedo Association of Manipur na thokpa cherolaman hai tournament asida Manipur gi teamna sanagi takaman nifutaruk lupagi mapan amasung chenjen gi ahum punna takaman yangkhai nipan fangbangam Aksdo Khangabok na Marisuba MNCA Men's Under 19 One Day Trophy lisingani kunma kuntaruki champion oire Luang Pokpa Cricket Stadium da ngasi sanakiba final match da Aksdo Khangabok na RCA Lilongbu rantarani panda thoiki Ahum suba Khomdram Ongbi Hizam Mema Devi Memorial T20 Manipur Veteran Cricket Tournament lisingani kuntaruki ngasi Langthabal Public Ground da sanakiba ahanba semi final da TCMDC Thongju na Napsa Kha Imphal bu wicket mari da thoikre
Ahanba MNCA Women's Under 19 T20 Trophy lising ani kunma kuntaruki ngasi sanaki ba match amada Force Khetrigaona PTRC Patsoibu wicket mapan da thoikre dijamni Aroibada maroiba pawmuk Mukhyamantri Yumnam Khemsan hairi Mayurondagi sandarglaba sana mahi lining listed asi Manipur punbagi lining amani BJP Manipur Pradesh ke President Adhikari Mayum Sarda Devi ngasi Rajya Sabha gi sadasya oina wasaglokre Tamenglong Zilla dangrang numidang akan banwang subadigi singning khaiduna lambi satok sasinda apan bathogle yum kai kaya amangata thogle Parjol amasung Bisnupur Zilla da Special Intensive Revision SIR gi makhade enumeration form sing digitize tobagi thabak loisinkhre amasung Rashtrapati Draupadi Murmu ngasi ani suba Defense Investiture Thorumda Gallantry Award sing yanthokre Paulo Zare